Hello mayam khurumjari ngasi malemsida hingliba miyoiba aikhoida minungsi leiba amana amabu mateng pangnabagi wakhal asi aikhoida thoidokna chendre haiba yare maramdi aikhoina ngasi nongmasida nang aigi mitmangda miyoi kaya ama punsi loikhiba kaya leikhrabaduni khudam oina hairabada kanagumba ama lambida accident thoktuna taraga leiba urabadi aikhoina hana taraga leiriba midugi mating pangbibagi mahutta akhoi mayamna hujik tawribasina hek ahanba ubaga pocket tagi mobile phone lakthoklaga video record tawba madu amak tawbe yaba tawraba matungda mi aduna karigumba hingduna leiba oiragadi video da amuk kanbagi chatnabi ama leiba sini masi khwaidagi leibak tibani masi akhoi mipum khudingmak loinamak tawi haibagi wafamdina chade minungsi manglaklaba matamsida miyoibagi minungsi chenba ngamba matamsigi tanglaba miyoy kaya ama leitaba nate masi su leibani masigi khudam haibabu ngasi akhoi gi video sida ugadawriba mayam asina sakini video sibu loiba phawbe yangbiraga matam sigi oina tanglaba minungsi chawba makhoi kaya aduna kari karam ba thodang lokibage haibdo video sida domna soidina ubu pangbigan video hawdringai marak thana mayamda request macham katang tawjage madudi akhoi gi channel asida video yangbiriba viewers singi marak tagi channel asibu subscribe tawdiba viewers sing yawargadi makhada leiriba subscribe button masida nambiraga channel asibu soidina subscribe tawbira maduga nakala leiriba bell icon adresu sangbiraga all the select tambiyo aikogi sangai tv youtube channel asida anauba lakpa video khudingma adomna khwaidagi hani yengba phangnaba aikogi ngasigi video asida yawarba wari sing asini adongbi thamoibu soidina pelen mangangwani haiba thajai mayam pumnamakna video asibum loiba phawba mityeng taminasi video makha sathase asa chauna thamjariba mama mapa ani gi thamoi gi mani oijariba apokpa mapana numit thagum yengduna leijariba chahi nauriba machanu pa duna mapa mama bu thadokduna manung matam chadana sangsara si thadokrabada karamba mama mapa gi thamoi na pen gadawri pano karamba mama mapa oibasingna maisak asi khangduna leiba ngamlamgani marupsing mapa ama oina masidagi hena leibak thiba thamoi kaiba karibu leirangkhigani sangsar sida thodok asimak chap manana jamjaraba mahaki maphamda thoki mahak asi American Muslim amani mahakki nungsijaraba machanupa adu misak amakhakne attack tawduna hatki numit kharani gi matungda machanupa halamliba misak adu police na phawa ngamki pharaba matungda nupa adu court ta puthorakhi jasna mapada hanglakhi asumna nahaki na chanupa halamliba misak asi adomna karamba makhalgi dandi piba pambano haina hanglakhi masigi paukhumna mahakna hairakhi aigi nungsiraba ichanupa adu mahak sikrabani taibang sida amuk halaklaroi ai muslim amani islam dharmana mi amagi mathakta laman khumba amasung mibu mina dandi pibagi ayaba adu lei kanagumba mi amatana phattaba thabak tawningde phattaba thabak tawriba mi khudingma makhoigi kokte yauriba aranba taba wakhaladuna namduna insinduna tawhan mangaktan maram asina aina nangbu ngakpirabani haina machanupa hatkiba misak ado mathada chetna honduna makhoi animak hikna khonjel thokna kapminnakhi magi minungsi leiba wahai sing adu tapa matamda mafam aduda leiba miyoi khudingma angakpo oiki makhoi anigi matawadu ubada just yauna mafam aduda leiba mipung khudingmakki miludagi pirang sinthaduna kaplamni hojikki matam sida magumba thamoi chawba minungsi leiba ngakpiba ngamba mi ama aikhoina ubu fangjaba haibase matam sigi oinadi mangumbani asumna minungsi chawba ngakpiba ngamba miyoiba amagi chap chapa wakhalon chenba ngamba mahaki damakta mayamna soidana like tawbiramo marupsing sangsar sida leiba miyoiba aikoi khudingmakki punsida amuktangi susoi soidana numakak oirabasu awaba ama mayoknaba haibase miyoiba aikoi pumnamakki mangda taduna leiraba mai leiduna chenba sukya yararoidaba soidraba wafam amani madusu karamba matam karamba tanjadano haikanda aikoigi pocket ta paisa lupa ama phawa yaudraba tanjadуда adugumba khudong chadraba upai leitraba tanjadуда aikoigi punsina miyoiba aikoibu ning kaya ama tawri haibase masina tak masimak manana nupi sida thoe jasida chena nupi se chagi darkar adukki matik yammi tamaduda mahakna rigum upai amata hidabana mana yamna pamna thamjariba sana khudop ado haiba natana karigumba upai atopa bi amata leiki khudop adu kaina bagidama nupi adu macha singa loinana jewelry shop amada lakhi nupi aduna khudop adu kaina ba salesman aduda hairam salesman aduna khudop ado kairi bagi maram nupi duda hangakhi nupi duna salesman aduda wari pumna iram nupi adugi wari pumna taraba matungda salesman
aduna nupi adugi darkar oiriba paisa sing adu nupi aduda piraba matungda salesman aduna nupi adugi maithongda khudop adu pamjaba ki nungai tabagi tariba awaba gi mami adu uba matamda salesman aduna nupi duda khudop adu amuk hanna piram nupi aduna yamna angakpa moiram nupi adu low haiba yak adubu salesman aduna namnuna nupi duda khudop adu piki salesman adugi thamoi chawba miyoibagi chapchawa minungsi chenba mataw adu ubada nupi ado mamtagi mapitana khonjel thokna ka thodok asi kan aduda leiba CCTV camera matingna mayek siengna akoina uba phangi asengmani marupsing hojiki matamda ma kumna thamoi chawba pathokpa ngamba mi ama leiram khini haibase thazarut miyoibagi awaba masa khangba minungsi chawraba nupa asigi maramda mayamgi mo comment da soitna thambiramo mayamna video da uriba gari na krik ina duna phalaba lambi si lanthokna bu honariba sahi yamlaba ahla se amuk tang yengbiyo mayam sahi yamlakpagi pangal solakpana maram oiraga thuna chatpa ngamdaba na mahak yam tapna chattuna lambi se lanthokna bu honari lambi mayai sida ahal sina sumaina leiringai tanja sida karigumba green light lakchilaba thoklabadi khudong thiba kaya thoktuna ahla se punsi mangba phawba yari adubu yengbiyo mayam police officer sina pangal solaba sahi yamlaba ahla sigi mating karamna pangi haibado mafamduda duty tawduna leiriba jail chawraba police officer aduna ek ubaga anthaba tawduna yam thuna ahaladugi manang tamna changsiladuna ahalado police officer aduna manang manda hapkatuna lambi gi chida yauna puthokpirakhi miyoibagi minungsi chapchana chelaba misak ama haibdo masini aikhoigi lamdam sidasu magumna minungsi leiba thamoi chawba police officer kaya ama leibagi darkar oibra haina khanjai mayamdi kari khanbirige amenda soiduna nganbiram marupsing aikhoina chatpa thokpa matamda lambi sorokta karigumba pangal leijatraba miga mimana traba nama soirabasing amasung pangan sunjilaklaba ahalamansi makoising asi thingna birabadi adomna pangba yaba ngamjab mating soidana pangbiramo masi aikoi khuding maki daitani haina khanbiyo thong manaba afaba kunai ama sembada adomsu soidana saruk yabiyo mayamna nupa macha ama uribase dukal sida guitar leidoini haina janglakpani adubu mana pamjariba guitar adu leijanaba paisa mangonda yawramdabana maram oiraga dukal adugi owner na agi makhuttagi guitar adu munsinmirami pamacha asina owner duda guitar adu pibina ba yamna kan hajiram ai soidana paisa pijarake guitar asi pibi hoina du owner du na magi watu yakide maina inaraga leiringai maraksida dukal adugi mapanda leptuna leiba nupi makna khanghodana jangsilaklaga angang aduna pamliba guitar adu magi pocket agi paisa piraga guitar adu leibiram nupi adugi matawdo mafam aduda leiba mi khudingmakna yengnaraga leiram nupa macha masamaksu yamna ngakpa ma phawram masigumba makhalgi thodoksinga sei marupsingna mamangda thengnabiwa leikrabra natragana sigumna mateng pangbiramba leikrabra comment da soidana iraga khanganbiram station sidagi thaukodobagi ngaituna leiraba train asi tonghonaba changsilakliba nupa jam tangi biyo mayam nupa sina train manungda changsinaba honaba matamda khanghodana magi makhong adu nandhagibadagi nupa sigi makhong ji satokpa yadana makhata sapsilaga lei tanjaduda famduda leiba topa passenger amana ubadagi mahakna train adu thaudringaida yam thuna mi kauraga mayam punna train adu ngakhatminaraga nupa dugi khongdo satokpa ngamki karigumba mahakna matam chana mayam kaushil hodragadi nupa dugi punsi kari oigene habada mayamne hena khangnarabo thodok asina ngasidi akoida chapchana tae akoi apunbana pangalni hab masi aikoigi video asi yengba matamda adongi thamoida kari phawbige habado comment da iduna soidana khanganbiramo duga video asi like share taw kaubigano mayangmi damakta mathang amuk anoba video amamuk puduna laksage ngai biramo ngasi gi matang sida kaina na ba yathangni jari pina birasi thank you all